ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯈꯪ ꯑꯔꯤꯕ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯁꯨ ꯄꯥꯈꯪ ꯑꯔꯤꯕ ꯅꯤꯃꯥꯏꯁꯥꯟ ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯑꯩꯒꯤꯕꯨ ꯅꯨꯄꯤ ꯑꯃꯈꯛꯇꯪ ꯊꯤꯕ ꯐꯪꯖꯔꯗꯤ ꯌꯥꯔꯦ, ꯑꯅꯤꯁꯨꯅꯒ ꯊꯤꯖꯔꯣꯏ ꯍꯥꯏꯁꯤ꯫ ꯑꯃꯗꯨꯗ ꯂꯨꯞꯈꯩ ꯅꯨꯡꯁꯤꯖꯔꯒꯅꯦ ꯄꯨꯟꯁꯤꯁꯦ ꯂꯣꯏꯖꯈꯤꯁꯠ, ꯆꯍꯤ 100ꯃꯨꯛꯇ ꯍꯤꯡꯂꯝꯂꯒ꯫ ꯅꯤꯃꯥꯏꯁꯥꯟ, ꯅꯪꯕꯨ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯃꯈꯣꯜꯒ ꯇꯥꯈꯤꯗ꯭ꯔꯤꯅꯤ꯫ ꯅꯤꯃꯥꯏꯁꯥꯟ, ꯅꯪ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ? ꯍꯩ ꯄꯥꯈꯪ ꯑꯔꯤꯕ! ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯁꯤꯗꯤ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯏꯁꯤꯡ ꯈꯤꯇ ꯍꯣꯜꯂꯨ ꯂꯥꯎ, ꯏꯃꯥ ꯐꯤ ꯈꯔ ꯁꯨꯒꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯕꯣ? ꯀꯥꯎꯕꯨ ꯀꯥꯎꯏ, ꯍꯣꯏ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯃꯥꯏꯁꯥꯟ, ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯆꯥꯗꯅꯤꯀꯣ, ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ꯫ ꯑꯉꯥꯎꯕꯗꯧꯅ ꯎꯈꯣꯡ ꯋꯥꯈꯣꯡ ꯎꯕ ꯌꯥꯗꯕꯗꯣ ꯇꯧꯔꯛꯀꯅꯨꯅꯦ꯫ ꯍꯣꯏꯅꯦ, ꯏꯆꯦꯗꯒꯤ ꯏꯆꯟꯅꯨꯄꯤꯗꯒꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯈ꯭ꯔꯦꯀꯣ꯫ ꯏꯅꯥꯎꯅꯨꯄꯥ ꯇꯣꯝꯕꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯀꯣ꯫ ꯏꯄꯥ ꯍꯥꯏꯔ ꯋꯥꯁꯛ ꯃꯟꯗꯅ ꯆꯤꯟꯗꯨꯡ ꯏꯜꯂꯒ ꯁꯤꯈ꯭ꯔꯦꯀꯣ꯫ ꯀꯔꯤꯃꯨꯛ ꯈꯜꯂꯤꯅꯣ ꯅꯤꯃꯥꯏꯁꯥꯟ? ꯃꯥ, ꯅꯨꯄꯤꯅ ꯂꯨꯍꯣꯡꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯒ ꯅꯨꯄꯥꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯗꯣ? ꯍꯧꯗꯣꯔꯛꯑꯅꯨ ꯑꯃꯨꯛ꯫ ꯆꯠꯂꯣ, ꯏꯁꯤꯡꯗꯣ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯍꯣꯜꯂꯨꯁꯣ꯫ ꯏꯃꯥꯅꯦ ꯄꯨꯈ꯭ꯔꯤꯗ ꯄꯨꯔꯒ ꯁꯨꯕꯗꯣ ꯉꯝꯗꯕꯒꯤꯅꯤ꯫ ꯁꯨꯗꯣꯏ ꯐꯤꯌꯥꯝꯁꯤꯁꯨ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫ ꯍꯣꯜꯂꯨꯔ ꯆꯠꯂꯣ ꯏꯃꯦ꯫ ꯃꯥ, ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯇꯧꯕꯅ ꯐꯔꯕꯅꯤ꯫ ꯇꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯁꯦ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯕꯨ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯎꯕꯩꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯁꯦ꯫ ꯃꯁꯤ ꯍꯟꯗꯛꯇꯤ ꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯤꯖꯤꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯤꯃꯥꯏꯁꯥꯟ ꯏꯁꯤꯡ ꯀꯣꯟ ꯄꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯍꯦꯛ ꯎꯕꯒ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯧꯁꯤꯡꯅ ꯍꯦꯛ ꯂꯛꯅꯩ꯫ ꯅꯤꯃꯥꯏꯁꯥꯟꯅ, ꯀꯩ ꯂꯩꯒꯦ ꯉꯁꯤꯁꯤꯕꯣ? ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ꯫ ꯑꯗꯒꯤ ꯑꯉꯥꯡꯕꯤ, ꯑꯁꯪꯕꯤ, ꯍꯪꯒꯥꯝ ꯃꯄꯥꯜ, ꯍꯤꯒꯣꯛ ꯂꯣꯏ ꯁꯨꯔꯦꯅꯦ ꯉꯁꯤꯗꯤ꯫ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯅꯦ꯫ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯃꯌꯥꯝꯁꯤꯗꯤ, ꯐꯤ ꯑꯁꯨꯕ ꯃꯌꯥꯝ ꯑꯃ ꯐꯧꯔꯝꯕ ꯑꯣꯏꯔꯦ ꯍꯦꯔꯥ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ꯫ ꯍꯅꯨꯕꯤ ꯑꯃꯅ, ꯅꯤꯃꯥꯏꯁꯥꯟ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ? ꯍꯣꯏ ꯑꯕꯣꯛ꯫ ꯅꯪꯕꯨ ꯅꯨꯄꯤꯗꯨ ꯊꯤꯔꯣꯅꯦ꯫ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯏꯁꯤꯡꯗꯣ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯃꯔꯟꯅꯥꯏ ꯁꯣꯛꯂꯗꯕꯅꯤꯅꯦ꯫ ꯑꯕꯣꯛ, ꯅꯨꯄꯤꯕꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯊꯤꯅꯤꯡꯂꯕꯅꯤꯗ, ꯑꯗꯨꯗ ꯐꯪꯗꯕꯒꯤ ꯋꯥꯅꯤꯗ ꯑꯕꯣꯛ꯫ ꯍꯦꯔꯥ, ꯅꯨꯄꯤꯅ ꯋꯥꯏ ꯆꯥꯏꯔ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯐꯪꯗꯦ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯕꯣꯛ, ꯅꯨꯄꯤꯕꯨꯗꯤ ꯋꯥꯏ ꯆꯥꯏꯖꯔꯁꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯛꯄ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦꯃꯤ꯫ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯕꯅꯣ? ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯗꯣ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯕꯨ ꯄꯥꯝꯒꯦꯅꯦ? ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯇꯪꯗꯤ ꯁꯦꯝꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ꯫ ꯑꯁꯦꯡꯕ꯭ꯔꯣ ꯑꯕꯣꯛ? ꯑꯗꯣ ꯑꯕꯣꯛ, ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯆꯍꯤꯗꯤ 10ꯒꯤ ꯃꯅꯨꯡꯗ ꯂꯩꯕꯤ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ꯫ ꯅꯪꯗꯤ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯅꯤꯃꯥꯏꯁꯥꯟ? ꯀꯩꯁꯨ ꯌꯥꯝꯕ ꯑꯣꯏꯗ꯭ꯔꯤꯗ ꯑꯕꯣꯛ, 40ꯒ ꯈꯔ ꯍꯦꯟꯗ ꯉꯥꯏꯔꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯍꯤ 10 ꯍꯦꯟꯅ ꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯣꯏ ꯅꯃꯥꯗꯨꯗ ꯑꯣꯏꯅ ꯁꯦꯝꯍꯜꯂꯨ꯫ ꯀꯩ ꯍꯥꯏꯅꯣ ꯑꯕꯣꯛ? ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯆꯍꯤꯗꯨꯒ ꯆꯥꯟꯅꯕ ꯈꯜꯂꯒꯗꯁꯨ ꯍꯥꯏꯔꯧꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯦ 10ꯒꯤ ꯃꯈꯥꯒ ꯀꯥꯏꯗꯅ, ꯑꯗꯨꯅꯗꯤ ꯅꯇꯨ ꯊꯤꯕꯗꯣ ꯑꯗꯨꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯕꯣꯛꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯄꯥꯈꯪ ꯑꯔꯤꯕ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯌꯥꯝꯃꯛꯑꯒ ꯍꯦꯟꯅ ꯅꯍꯥ ꯑꯣꯏꯕꯤ ꯂꯩꯁꯥꯕꯤꯁꯦ ꯄꯥꯝꯃꯦꯁꯤ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯕꯣꯛꯁꯤꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯍꯦꯛ ꯊꯝꯃꯤꯗ꯫ ꯉꯁꯥꯏꯅ ꯏꯁꯤꯡ ꯍꯣꯟꯖꯔꯝꯃꯗꯤ ꯂꯣꯏꯔꯝꯃꯅꯤꯅꯦ ꯑꯩꯕꯨ꯫ ꯅꯤꯃꯥꯏꯁꯥꯟ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯅ ꯑꯃꯨꯛ ꯂꯛꯅꯔꯦ꯫ ꯈꯨꯔꯥ ꯅꯤꯃꯥꯏꯁꯥꯟꯒꯨꯝꯕꯁꯦ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯥꯡꯕ ꯅꯨꯄꯥꯅꯤꯀꯣ ꯏꯁꯤꯡ ꯍꯣꯟꯕꯋꯣ ꯆꯥꯛꯄꯨ ꯊꯣꯡꯕꯋꯣ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯈꯨꯔꯥꯅꯤ ꯃꯥꯏꯆꯥꯅ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤꯀꯣ ꯏꯆꯜ ꯅꯣꯏ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯦꯕꯨ ꯈꯨꯔꯥ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨꯗ ꯐꯅꯁꯨ ꯍꯥꯏꯕꯅꯤꯀꯣ ꯅꯣꯏꯁꯦ ꯈꯨꯔꯥ ꯊꯣꯛꯄꯒꯤꯅꯦ ꯀꯧꯔꯤꯁꯤ ꯑꯩꯈꯣꯏ ꯄꯥꯕꯣꯏꯒ ꯈꯨꯔꯥꯅꯤ ꯃꯥꯏꯆꯥꯟꯒ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯈꯨꯔꯥꯅꯤ ꯃꯥꯏꯆꯥꯟꯁꯨ ꯑꯩꯈꯣꯏꯗ ꯏꯆꯜ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ ꯏꯆꯥꯅꯨꯄꯤꯅ ꯀꯧꯕꯤꯔꯣ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯀꯗꯧꯔꯤꯗ ꯅꯣꯏ ꯑꯩꯅꯅꯦ ꯁꯥꯎꯔꯛꯇꯅꯅꯦ ꯅꯣꯏ ꯃꯔꯛꯇꯒꯤ ꯃꯆꯤꯟ ꯈꯔ ꯀꯟꯕꯤ ꯅꯪ ꯂꯧꯔꯗꯤ ꯏꯆꯥꯅꯨꯄꯤꯗꯤ ꯏꯇꯨ ꯑꯣꯏꯅꯤꯗꯣ ꯂꯧꯕꯤꯔꯣꯅꯦꯁꯦ ꯍꯅꯨꯔꯕ ꯃꯥꯅꯁꯨ ꯑꯩꯈꯣꯏ ꯒꯨꯝꯕꯤꯀꯥꯁꯨ ꯄꯥꯝ ꯁꯥꯔꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯉꯨꯔꯅꯨꯍꯦ ꯃꯪꯗ ꯃꯪꯗ꯭ꯔꯁꯨ ꯑꯩꯅ ꯇꯥꯏꯕꯪꯗ ꯂꯧꯔꯗꯤ ꯍꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯂꯤꯃꯟꯗꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯀꯤꯕꯁꯨ ꯈꯪꯗ꯭ꯔꯦ ꯈꯨꯔꯥ ꯏꯕꯨꯡ ꯖꯥꯊꯤꯕ ꯌꯥꯝ ꯂꯩꯀꯣ ꯌꯥꯝꯅꯒ ꯂꯝ ꯍꯦꯜꯂꯛꯀꯅꯨ ꯀꯧꯊꯣꯛꯂꯒ ꯐꯨꯍꯟꯁꯅꯤ ꯀꯧꯔꯣꯅꯦ ꯅꯣꯏꯅ ꯂꯛꯅꯕ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥ ꯑꯗꯨꯒ ꯐꯨꯍꯟꯒꯤ ꯀꯥꯏꯅ ꯃꯊꯛꯀꯤ ꯍꯦꯜꯗ ꯀꯔꯤ ꯉꯥꯡꯒꯅꯤ ꯀꯔꯤ ꯍꯥꯏꯅꯤꯗꯤ ꯅꯃꯥ ꯅꯄꯥꯅ ꯇꯝꯕꯤꯗ꯭ꯔꯃꯤꯗ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯂꯨꯝꯕ ꯂꯥꯛꯏ ꯅꯍꯥꯁꯤꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯁꯤꯗ ꯏꯁꯧ ꯂꯥꯡ ꯂꯩꯔꯝꯃꯤꯁꯤꯕꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯑꯣ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯐꯥꯔꯒ ꯂꯧꯔꯥꯏ ꯈꯨꯗꯥꯡꯒ ꯄꯥꯏꯒꯤ ꯇꯧꯔꯛꯄꯩ ꯋꯥꯅꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯣꯏꯒꯤ ꯋꯥꯗꯣ ꯍꯦꯃꯟꯗ꯭ꯔꯣꯍꯦ ꯅꯍꯥꯁꯤꯡꯗꯨꯅ ꯀꯔꯤꯑꯕ ꯏꯌꯥꯝꯕꯅꯤ ꯃꯥꯏꯆꯥꯅꯕꯣ ꯍꯣꯏꯍꯦ ꯅꯍꯥꯁꯤꯡꯗꯨꯅ ꯍꯦꯔꯥ ꯃꯔꯨꯞꯁꯤꯡ ꯅꯤꯃꯥꯏꯆꯥꯟꯁꯦ ꯑꯍꯟ ꯑꯣꯏꯔꯁꯨ ꯐꯨꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯖꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯕꯨ ꯐꯥꯔꯒ ꯂꯧꯒꯦꯅ ꯈꯨꯗꯥꯡꯒ ꯄꯥꯏꯒꯦ ꯇꯧꯏ ꯀꯥꯏꯅ ꯃꯁꯤ ꯐꯨꯁꯤ ꯂꯥꯛꯑꯣ ꯃꯁꯤ ꯄꯥꯈꯪ ꯅꯍꯥ ꯑꯃꯅ ꯃꯇꯨꯡꯗꯒꯤ ꯑꯩ ꯄꯥꯏꯔꯒ ꯀꯥꯎꯒꯦ ꯌꯦꯡꯉꯨꯀꯣ ꯏꯌꯥ ꯅꯤꯃꯥꯏꯆꯥꯅ ꯀꯅꯥꯅꯣ ꯅꯤꯃꯥꯏꯆꯥꯅ ꯐꯠ ꯂꯥꯎ ꯂꯩꯊꯣꯔꯛꯄꯗ ꯄꯥꯈꯪ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯀꯥꯎꯕꯗꯨ ꯄꯥꯜꯍꯧꯗꯗꯅ ꯅꯥꯀꯜꯗ ꯁꯤꯠꯂꯒ ꯇꯥꯏ ꯅꯤꯃꯥꯏꯆꯥꯟ ꯏꯉꯛꯉꯛꯅ ꯅꯍꯥꯗꯨ ꯌꯦꯡꯉꯤ ꯅꯤꯃꯥꯏꯆꯥꯅ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯈ꯭ꯋꯥꯡ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯤꯃꯥꯏꯆꯥꯅ ꯑꯩ ꯍꯧꯒꯠꯀꯦꯁꯦ ꯅꯍꯥ ꯑꯇꯩꯗꯨꯅ ꯐꯖꯅ ꯄꯥꯏꯔꯒ ꯇꯥꯏꯌꯦ ꯑꯣꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯍꯩꯃ ꯃꯥꯍꯣꯏꯅ ꯁꯤꯠꯂꯒ ꯇꯥꯈ꯭ꯔꯦꯃꯤ ꯅꯍꯥ ꯑꯇꯩꯗꯨꯅ ꯏꯌꯥꯝꯕ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯏꯌꯥꯝꯕꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯐꯥꯔꯒ ꯂꯧꯒꯅꯤ ꯀꯥꯏꯅ ꯈꯨꯗꯥꯡꯒ ꯄꯥꯏ ꯍꯥꯏꯁꯦ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯧꯔꯣ ꯉꯥꯏꯈꯣꯗ ꯅꯣꯏꯒꯤ ꯋꯥꯗꯨ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯗ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯅ ꯂꯛꯅꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯈꯔ ꯉꯥꯡꯈꯤꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒ ꯈꯨꯗꯥꯡ ꯄꯥꯏꯒ ꯀꯥꯏꯅ ꯆꯤꯟꯊꯤꯕꯤꯁꯤꯡꯁꯤꯗꯤ ꯅꯍꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯥꯡꯗꯒ ꯆꯤꯟꯊꯤꯕꯤ ꯀꯥꯏꯅ ꯍꯥꯏꯅꯤ ꯑꯍꯜ ꯅꯪꯅ ꯅꯇꯨ ꯊꯤ ꯐꯪꯗ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯈꯨꯗꯥꯡꯒ ꯄꯥꯏꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯤꯟꯊꯤꯕꯤ ꯀꯥꯏꯅ ꯅꯪ ꯁꯛ ꯃꯥꯏ ꯌꯦꯡꯗꯕꯤꯗ ꯐꯨꯖꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯍꯦ ꯑꯉꯥꯡ ꯅꯣꯏ ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯜꯅꯤꯀꯣ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯇꯧ ꯈꯨꯠꯀ ꯁꯨꯝ ꯊꯥꯔꯛꯏꯅꯦ ꯅꯣꯏ ꯇꯧꯅꯨꯅꯦ ꯏꯁꯤꯡꯒ ꯂꯣꯏ ꯍꯩꯗꯣꯛꯄ ꯇꯥꯔꯦꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯐꯨꯈ꯭ꯔꯦ ꯀꯝꯗꯧꯏ ꯑꯩꯈꯣꯏꯗ ꯍꯧꯔꯛꯈꯣꯗꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯄꯥꯈꯪ ꯑꯔꯤꯕ ꯅꯤꯃꯥꯏꯆꯥꯟ ꯍꯥꯏꯁꯤꯅꯤ ꯐꯨꯖꯤꯜꯂꯨ ꯅꯍꯥ ꯑꯃꯅ ꯏꯁꯤꯡꯒ ꯂꯣꯏ ꯀꯥꯎꯈꯥꯏꯒꯦꯗ ꯑꯩꯅ ꯀꯣꯏꯒꯦ ꯇꯧꯔꯤꯕ ꯅꯨꯄꯤꯗꯒ ꯀꯔꯟ ꯇꯥꯕ ꯁꯥꯔꯗꯅ ꯅꯤꯃꯥꯏꯆꯥꯅ ꯏꯁꯤꯡꯒ ꯂꯣꯏ ꯍꯩꯗꯣꯛꯏꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯅ ꯈꯪꯕ꯭ꯔꯥ ꯐꯨꯖꯤꯜꯂꯨ ꯃꯗꯣ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯂꯩꯅꯥꯅꯗꯤ ꯅꯤꯃꯥꯏꯆꯥꯟꯗ ꯃꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯅꯤꯡꯗꯕ ꯐꯥꯎꯔꯝꯃꯤ ꯂꯩꯅꯥꯅ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯃꯌꯥ ꯃꯇꯥ ꯑꯇꯩꯗꯨꯅ ꯀꯤꯔꯗꯤ ꯆꯠꯂꯣ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯍꯜ ꯅꯤꯃꯥꯏꯆꯥꯟꯁꯦ ꯐꯖꯅ ꯐꯨꯔꯦꯍꯦ ꯃꯣꯏ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯅꯤꯃꯥꯏꯆꯥꯟꯅ ꯁꯤꯔꯨꯝꯗꯤ ꯏꯁꯤꯡ ꯀꯣꯟꯁꯦ ꯂꯣꯏ ꯊꯣꯝꯗꯠꯂꯒꯦꯗ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯅ ꯁꯣꯏꯗꯅ ꯁꯤꯔꯦ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯑꯌꯣ ꯑꯌꯥ ꯀꯣꯛꯀ ꯂꯣꯏ ꯀꯥꯏꯔꯦ ꯍꯨꯏꯃ ꯁꯤꯔꯦ ꯅꯤꯃꯥꯏꯆꯥꯟꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯇꯥꯅ ꯊꯣꯡꯒꯦꯀꯣ ꯏꯃꯥ ꯕꯥꯕꯥ ꯅꯆꯧ ꯏꯆꯦ ꯑꯩꯈꯣꯏ ꯑꯝꯇ ꯈꯟꯕꯤꯌꯣ ꯑꯌꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯏꯃꯥ ꯅꯤꯃꯥꯏꯆꯥꯟ ꯉꯥꯎꯔꯦ ꯄꯥꯈꯪ ꯑꯔꯤꯕ ꯅꯤꯃꯥꯏꯆꯥꯟ ꯉꯥꯎꯔꯦ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯑꯕꯨꯡꯁꯦ ꯅꯤꯃꯥꯏꯆꯥꯟꯅ ꯐꯨꯈ꯭ꯔꯦꯃꯤ ꯂꯩꯁꯥꯕꯤ ꯑꯇꯩꯗꯨꯅꯁꯨ ꯌꯥꯝ ꯀꯤꯌꯦ ꯅꯤꯃꯥꯏꯆꯥꯟꯁꯤ ꯏꯃꯥ
ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯈꯣꯏ ꯄꯥꯝꯕ ꯃꯣꯏꯁꯤꯡꯁꯤꯁꯨ ꯂꯣꯏ ꯐꯨꯈ꯭ꯔꯦꯅꯦ ꯍꯣꯏ ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯔꯤꯕ ꯅꯤꯃꯥꯏ ꯆꯥꯅ ꯃꯤ ꯍꯥꯠꯂꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯤꯃꯥꯏ ꯆꯥꯅ ꯑꯉꯥꯡꯁꯤꯡꯁꯤ ꯇꯥꯟꯅ ꯐꯨꯕꯤꯔꯤꯁꯤꯕꯣ ꯑꯍꯜ ꯑꯃꯅ ꯅꯤꯃꯥꯏ ꯆꯥꯟꯁꯨ ꯃꯃꯥꯏꯁꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯇꯧꯔꯤꯁꯤ ꯁꯣꯏꯗꯅ ꯑꯉꯥꯡꯈꯩꯁꯤꯅ ꯂꯛꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯊꯣꯛꯂꯛꯇꯅ ꯅꯤꯃꯥꯏꯆꯥꯟꯕꯨ ꯑꯣꯝꯁꯤꯜꯂꯒ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯄꯗ ꯅꯤꯃꯥꯏꯆꯥꯟꯒꯤ ꯋꯥꯗꯤ ꯇꯥꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯒꯤ ꯑꯣꯏꯅ ꯋꯥ ꯇꯥꯔꯒ ꯅꯤꯃꯥꯏꯆꯥꯟꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯄꯥꯡ ꯇꯤꯡꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯑꯍꯜ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯩꯅꯥꯒꯤ ꯃꯇꯥꯁꯤꯡꯅ ꯄꯥꯈꯪ ꯑꯔꯤꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯅꯨꯄꯤ ꯍꯥꯏꯅ ꯂꯩꯅꯥꯗ ꯂꯛꯅꯕ ꯍꯧꯔꯝꯃꯤ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯃꯥꯏꯆꯥꯟꯅ ꯏꯃꯥ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯪ ꯆꯠꯂꯒ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯒꯗ꯭ꯔꯅꯤ ꯅꯤꯃꯥꯏꯆꯥꯟ ꯅꯪꯕꯣ ꯏꯃꯥꯗꯤ ꯀꯤꯔꯤꯅꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯔꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅꯅꯦ ꯑꯃꯨꯛ ꯐꯨꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯏꯃꯥꯗꯤ ꯄꯪꯀꯤꯗ ꯀꯤꯔꯤꯅꯦ ꯀꯔꯤꯒꯤ ꯐꯨꯗꯣꯏꯅꯣ ꯏꯃꯥ ꯑꯩꯅ ꯂꯥꯟꯗꯦ ꯍꯥꯏꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯗꯨꯗꯤ ꯐꯨꯕ ꯌꯥꯕ ꯐꯨꯕꯤꯔꯒ ꯀꯣꯟꯅ ꯏꯆꯥ ꯂꯥꯟꯗꯦꯗꯨꯗꯤ ꯏꯃꯥ ꯌꯥꯅꯤꯡꯗꯦꯗ ꯁꯦ ꯅꯄꯨꯅ ꯄꯥꯏꯔꯝ ꯂꯤꯆꯩꯁꯦ ꯄꯥꯏꯌꯣ ꯑꯗꯨꯒꯅꯦ ꯇꯞꯅ ꯊꯥꯡꯉꯨ ꯈꯣꯡꯗꯣ ꯍꯣꯏ ꯏꯃꯥ ꯆꯠꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯉꯝꯃꯅꯤꯗ ꯑꯩꯕꯨ ꯌꯥꯝ ꯁꯣꯟꯕꯗꯧꯅ ꯏꯃꯥ ꯑꯩꯗꯨꯔꯦ ꯑꯌꯨ ꯅꯥꯏꯁꯤꯗꯤ ꯏꯃꯥꯅ ꯆꯩꯁꯨꯁꯦ ꯄꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯤꯃꯥꯏꯆꯥꯟ ꯅꯪꯕꯣ ꯅꯪ ꯁꯤꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯁꯦ ꯏꯃꯥꯗ ꯀꯣꯜꯂꯣ ꯇꯞꯅ ꯊꯥꯡꯉꯨꯀꯣ ꯈꯣꯡꯗꯣ ꯃꯣꯏꯁꯨꯕ ꯐꯠꯇꯤ ꯐꯠꯃꯟꯗꯦ ꯏꯁꯥꯁꯤꯕꯨ ꯂꯤꯜꯂꯕꯣ ꯑꯁꯤꯕ ꯁꯥꯈꯩ ꯑꯩꯉꯣꯟꯗ ꯐꯨꯕꯤꯔꯤꯁꯤꯕꯣ ꯑꯗꯨ ꯏꯃꯥ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯗꯨ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯏꯆꯟꯁꯨ ꯏꯅꯥꯎꯅꯨꯄꯥꯁꯨ ꯅꯣꯡꯃꯇ ꯍꯪꯕ ꯂꯥꯛꯄꯤꯗꯦꯀꯣ ꯅꯁꯤ ꯌꯥꯏꯗꯨꯗꯤ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯝꯃꯤꯗꯨꯗꯤ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯅꯁꯤ ꯌꯥꯏꯅ ꯆꯥꯛꯀ ꯏꯟꯕꯤꯔꯝꯕꯗꯣ ꯑꯗꯨꯒ ꯅꯁꯤ ꯌꯥꯏꯒꯤ ꯅꯕꯥꯏꯁꯨ ꯂꯥꯛꯑꯝꯃꯤ ꯀꯩꯅꯣ ꯍꯣꯏ ꯃꯥ ꯏꯆꯦ ꯌꯥꯏꯒ ꯏꯕꯥꯏ ꯈꯛꯇꯅꯤ ꯂꯩꯇꯕ ꯋꯥꯍꯩꯅꯕꯨ ꯑꯣꯏꯔꯁꯨ ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯑꯋꯥꯅ ꯍꯪꯕꯤꯔꯤꯁꯤ ꯑꯗꯨꯒ ꯃꯣꯏ ꯑꯇꯩꯗꯤ ꯄꯣꯛꯃꯤꯟꯅꯗꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯣꯡꯃꯇꯕꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯣꯏ ꯑꯇꯩꯗꯤꯅꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯏꯃꯥ ꯏꯆꯥꯒ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯅꯤꯃꯥꯏꯆꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯂꯩꯅꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯩꯗꯧꯔꯦ ꯃꯥꯅꯅꯤꯅꯦ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯝꯃꯤꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅꯅꯦ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯤꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯒ ꯉꯝꯗꯗꯅ ꯂꯩꯔ ꯃꯥꯜꯂꯦ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯕꯤꯔꯤꯅꯣ ꯏꯃꯥ ꯅꯨꯄꯤꯗꯤ ꯈꯪꯗꯕ ꯅꯤꯃꯥꯏꯆꯥꯟꯒꯤ ꯅꯨꯄꯤꯅꯦ ꯑꯗꯨꯅꯦꯗꯥꯅꯦꯅ ꯌꯥꯝ ꯍꯥꯏꯔꯦꯅꯦ ꯑꯣ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯕꯨ ꯑꯣꯏꯅ ꯇꯥꯕꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯦꯅꯦ ꯏꯃꯥ ꯑꯗꯨꯅꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯈꯨꯜ ꯑꯁꯤꯗꯒꯅꯦ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯑꯗꯣ ꯅꯤꯃꯥꯏꯆꯥꯟ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯗꯣꯛꯂꯒꯦ ꯂꯥꯛꯑꯣ ꯏꯃꯥ ꯊꯋꯥꯏꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯣ ꯏꯃꯥ ꯏꯟꯖꯥꯡ ꯈꯔ ꯍꯧꯍꯜꯂꯨꯀꯣ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯍꯥꯎꯅ ꯆꯥꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪ ꯈꯛꯇꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯤꯕꯁꯦ ꯍꯌꯦꯡꯅꯦ ꯏꯃꯥꯅꯒ ꯁꯤꯔꯕꯗꯤꯅꯦ ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯁꯔꯦꯡꯒ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯥꯏꯗꯧꯔꯤꯅꯦ ꯏꯃꯥꯅ ꯁꯔꯦꯡ ꯄꯨꯜꯂꯛꯄꯩꯔ ꯀꯩꯅꯣ ꯁꯔꯦꯡꯕꯨ ꯌꯥꯝ ꯆꯥꯅꯤꯡꯉꯩ ꯏꯃꯥ ꯁꯤꯔꯒ ꯆꯥꯍꯧꯔꯣ ꯁꯔꯦꯡꯗꯨꯗꯤ ꯍꯥꯏꯗꯦꯕ ꯏꯃꯥ ꯀꯅꯥ ꯈꯪꯅꯤ ꯏꯃꯥꯗꯒꯤ ꯅꯆꯥ ꯅꯍꯥꯟ ꯁꯤꯈꯤꯕꯁꯨ ꯅꯤꯃꯥꯏꯆꯥꯟꯒꯤ ꯋꯥꯗꯨꯗ ꯃꯃꯥꯗꯨ ꯇꯨꯈ꯭ꯌꯥꯎ ꯂꯥꯎꯏ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯅꯤꯃꯥꯏꯆꯥꯟꯗ ꯌꯦꯡꯉꯤ ꯏꯃꯥꯒꯤ ꯅꯤꯃꯥꯏꯆꯥꯟ ꯀꯔꯤꯒꯤ ꯏꯆꯥꯅ ꯏꯃꯥꯗꯒꯤ ꯍꯥꯟꯅ ꯁꯤꯗꯣꯔꯤꯕꯅꯣ ꯏꯆꯥꯗꯤꯅꯦ ꯏꯃꯥꯒꯤ ꯆꯍꯤꯁꯨ ꯌꯥꯎꯅ ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯒꯗꯣꯔꯤꯕꯅꯤ ꯏꯆꯥꯕꯨ ꯁꯔꯦꯡ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯁꯔꯦꯡ ꯂꯩꯔꯨꯒꯦꯀꯣ 이마 난카피로 아이나 파기 떠올라봐 아두가 이마수 자이 싸매나 분시도이네 아두 이마 나모노 비마 땅라르디네 이마세 우하버디 khara 파라다브니코 나두도 티닝나디네 낭나 팜리부 누피도 팡나바 티로 이마디 ngamtre 이마는 누피 kayamdi yame nangi haina singnabirise aduga nangna nupi khudingi
naton sangiga teliga mit sepiga lirega wawiga tawdana amate yadaba nangna ne kaim to oiba sunataba ima nupi haise hekta phangnori matagum aphangwa mehekta lawba ya ponte hayeng punsi suba lemin hawdoi aduna aina pamdo thiraga lawgadaw nangna pamliba nupi dudi mapoksi magidi khaluranu ko aduna chahi matangdudadi aphangwa nupi ma thirasu lawhawgadaba ko hayeng imana lekhidra matungdane nangna thanda wajaw sani he nang ekhoi magi asiwase hektairkani somda leina imungdagi hendoktana wakhal jaja yam khallaklami leinagi mamana ibema nangbu adumaina kayam kuina leikhige haibano imanadi nangi khanbadane tumpham chapam amata khangje mama nasanu pia pangbi asuma yamna pambido aduda mu khadang nomda leirano mana tawna mana phangjabani karingoda moima pasu nasanu pisia kyamdi kuire fazana chaba thakpa sunataba aina mongoda sanu thakanu haibu numituda nasanu pisina tumi leiramlabadi sumai taronggadro haujikti ai phawu yauna ikaiba nangledana mokpa nupana jiseda adumai haibinu paba hey pitro nangna marolaba nangne nasi sokpa yada boy torodana nangamako aidi isi sokpa yade hayeng ina saraga isi da kapanu mi loina aina phudoini adudi napa isi phudoi phuni babadi isi da sai phusu phui aduna aina saraga baba nang pulla phuni ibunga phatte ne nangba babada adumaina hege haiba yade ko aduna babada lanjare hai tali hairo masibu piklinga sida hatok hawna pudujala taning de kari mapan sahi tarukta subda ngariba angang sidabu hatok kharsirai ibunga nasigi manakta leiram chatlo ima thabak loisingi hoi ma baba nangdi nushidi iche ibunga nang karigi babada dumaina hairo henkai haiba yade ko babani ise da saini ne chaibunati chise ngahawdori adugi ngangini adu chise nang arami phataba thabak tawrubairo tawdi chise na kanamtagi phataba thabak tawdi arami su tawdi aduga kaigi yumda lolaga dum le imana ne arami midine mirak thokpa ngamdi ki hai aduga ne chise asuma midi kemta kiba leikte hai hoi ai kidi chise kanada sukidi chise ne kanada sulan kidi lao chise ga thongal di thosi hoi ai thongal de sanage leina nga sidi mapa nupa ki wahai kharaduna akiba leitana araku pumba moyoknarage haibagi mata gumna thongal de thoraklamni aduna haujikti leina hana gumna thokpa hori chayol kharagi matungdadi nimai sansu naba phaduna mamagi mateng pangduna thabaingkang suba labukda satpa tawrami nongmadi nimai san labukdagi halakpada leinaga thengnaramni nimai sandi leinabu lekagi machal amagumna khanjabana leina ubada nungaitaduna kaurami tanjaduda leinagi mata singdusu lamna urami nimai sana isa leina nangdi kaida chaluiba imabu hodi chalubani tani mai san leina se aingonda haina trabusala ayimda sangagida mina uraga mangonda bulak nabirani ayumda halagi mata singduna tu adi sibu leinaga pakhangariba nimai sanga natra moyini se laknarusilaw aduga leina se ngasidi mamitagi mapi tahansi namituda manai khoi mayambu aran matahanduna ikayo pikibado law ngasidi moyini se mamai mamit nanghansi nimai san moi sini mukaromde haidorida atopo nupi singweradi sei sarsana pamama hekta pharaga royam adubu sidi adu siyaruni leinana moisa soitna ngonda wati tawrani ko adubo handakti miki thi oiroi ko kurani maisan se leinagu naramiro yam thasadi haiba pok haujarasu masagu mi leisabisa phangsedawre ko nupi mana muhaire leina nangdi
ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯤꯅꯤꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ ꯂꯩꯔꯝꯕ ꯈꯨꯔꯥꯅꯤ ꯃꯥꯏꯆꯥꯟꯁꯤꯗ ꯅꯝꯗ ꯂꯩꯔꯒꯦ ꯈꯜꯂꯦ ꯄꯥꯈꯪ ꯑꯔꯤꯕ ꯃꯤꯡꯊꯣꯜꯁꯦ ꯂꯧꯊꯣꯛꯄꯤꯒꯦ ꯈꯜꯂꯦ ꯐꯩ ꯀꯟꯅ ꯍꯣꯠꯅꯧꯍꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯂꯩꯅꯥ ꯅꯪꯕꯨ ꯅꯨꯄꯥ ꯑꯇꯩꯒ ꯑꯝꯇ ꯐꯪꯗ꯭ꯔꯕꯣ ꯅꯪꯗꯤ ꯆꯍꯤ 10 ꯐꯥꯎ ꯁꯨꯔꯝꯈꯤꯔꯣꯏ ꯑꯗꯨꯒ ꯈꯨꯔꯥꯅꯤ ꯃꯥꯏꯆꯥꯟꯁꯤꯗꯤ 50 ꯍꯦꯜꯂꯝꯃꯅꯤ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯁꯦꯝꯕꯤꯒꯦꯀꯣ ꯅꯨꯄꯥ ꯐꯪꯗꯕꯗꯧꯅ ꯍꯅꯨꯕꯁꯤꯗ ꯂꯩꯒꯦ ꯈꯟꯒꯅꯨꯀꯣ ꯅꯤꯃꯥꯏꯆꯥꯅ ꯑꯩꯕꯨ ꯆꯍꯤ 50 ꯍꯦꯜꯂꯝꯃꯅꯤ ꯀꯥꯏꯅ 40 ꯈꯤꯇꯪ ꯍꯦꯟꯗ ꯉꯥꯏꯔꯤꯁꯤꯕꯣ ꯏꯆꯟ ꯅꯣꯏꯕꯨ ꯂꯝꯕꯤ ꯊꯠꯀꯅꯨꯅꯦ ꯆꯠꯂꯨ ꯀꯩꯅꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗꯒ ꯁꯣꯛꯂꯛꯑꯗꯤꯅꯦ ꯍꯟꯗꯛꯇꯤ ꯂꯩꯅꯥꯅꯒ ꯀꯟꯕ ꯉꯝꯂꯣꯏꯀꯣ ꯈꯨꯔꯥꯅꯤ ꯃꯥꯏꯆꯥꯟ ꯅꯈꯣꯡ ꯅꯈꯨꯠꯁꯤꯡꯗꯣ ꯊꯨꯗꯦꯛ ꯆꯠꯁꯅꯤ ꯏꯆꯟ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯐꯠꯇꯦꯗ ꯀꯤꯔꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯩꯅꯥꯁꯤꯗꯤ ꯃꯃꯥꯏ ꯂꯨꯞꯊꯈꯤꯕꯗꯒꯤ ꯊꯥꯡꯒꯠꯂꯛꯇ꯭ꯔꯤ ꯅꯍꯥꯟꯗꯤ ꯌꯥꯝ ꯊꯧꯅꯥ ꯐꯈꯤꯗꯥꯏꯅꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕ ꯍꯧꯖꯤꯛꯇꯤꯅꯦ ꯍꯅꯨꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤꯅ ꯃꯥꯁꯨ ꯍꯅꯨꯕꯤ ꯑꯣꯜꯂꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯤꯔꯕ ꯃꯣꯏ ꯃꯌꯥꯝꯅ ꯂꯩꯅꯥꯗ ꯁꯨꯝ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯁꯨꯝ ꯂꯛꯅꯕꯗꯨꯗ ꯂꯩꯅꯥꯗꯨ ꯁꯥꯎꯕ ꯍꯦꯃꯟꯈꯤꯗꯅ ꯃꯇꯥꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯇꯥꯅꯤ ꯃꯥꯏꯆꯥꯟꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯍꯜ ꯑꯣꯏꯖꯔꯁꯨ ꯍꯅꯨꯖꯔꯁꯨ ꯃꯥ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯏ ꯅꯣꯏꯅ ꯀꯌꯥꯝ ꯐꯔꯒꯦ ꯅꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯔꯤ ꯍꯦꯜꯂꯒꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯕꯨ ꯍꯨꯔꯥꯟꯕ ꯀꯥꯏꯗꯦ ꯅꯪ ꯅꯁꯝ ꯐꯣꯏꯗꯠꯂꯨꯔꯥ ꯍꯥ ꯅꯁꯝ ꯐꯣꯏꯗꯠꯂꯨꯔꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯩꯅꯥꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯉꯥꯅꯨ ꯍꯨꯔꯥꯟꯕꯅꯦꯗꯤ ꯂꯩꯁꯥꯕꯤ ꯑꯇꯩꯗꯨꯅ ꯃꯁꯝ ꯐꯣꯏꯁꯤ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯕꯨ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯍꯦꯔꯥ ꯅꯤꯃꯥꯏꯆꯥꯅ ꯍꯦ ꯅꯊꯧꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯇ ꯂꯩꯅꯥꯗ ꯁꯣꯛꯅꯤ ꯂꯩꯅꯥꯗ ꯁꯣꯛ ꯌꯣꯄꯥꯛꯁꯤꯅ ꯅꯪ ꯉꯛꯁꯝꯗꯣ ꯍꯦꯛ ꯀꯛꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯅꯤꯃꯥꯏꯆꯥ ꯅꯠꯇꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯍꯣꯏꯃ ꯀꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦꯅ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡꯅꯤ ꯀꯣꯟꯅ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯅꯣꯏ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ ꯂꯥꯎꯅꯤ ꯀꯔꯤꯒꯤ ꯆꯦꯜꯂꯤꯅꯣ ꯉꯝꯃꯗꯤ ꯂꯩꯅꯥꯗ ꯐꯨꯔꯨ ꯂꯥꯎ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯇꯥꯅꯤ ꯃꯥꯏꯆꯥꯟ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯗꯃꯛꯇ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯕꯤꯔꯤꯗꯤ ꯃꯣꯏꯁꯤꯡꯁꯦ ꯈꯨꯜꯁꯤꯗ ꯁꯥꯒꯩ ꯆꯥꯎꯕ ꯅꯨꯄꯥ ꯌꯥꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯀꯔꯤꯒꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯣꯔꯤꯕꯅꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯅꯪꯉꯣꯟꯗ ꯐꯨꯔꯒ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯒꯗꯕ ꯄꯥꯡꯗꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯏꯆꯜꯂꯦꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯄꯥꯈꯪ ꯑꯔꯤꯕꯩꯒꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯅꯦ ꯑꯗꯨꯒꯅꯦ ꯃꯣꯏꯅꯩꯁꯦ ꯆꯍꯤ 50 ꯍꯦꯜꯂꯦ ꯍꯥꯏꯗꯣ ꯑꯔꯥꯟꯕꯅꯤ ꯑꯩ 40ꯒ ꯈꯤꯇꯪ ꯍꯦꯟꯅ ꯉꯥꯏꯔꯤꯀꯣ ꯇꯥꯅꯤ ꯃꯥꯏꯆꯥꯟ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥ ꯀꯔꯤꯕꯣ ꯍꯥꯏꯌꯨ ꯇꯥꯅꯤ ꯃꯥꯏꯆꯥꯟ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯑꯩ ꯉꯔꯥꯡꯒꯤ ꯃꯪꯗ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯁꯣꯔꯥꯔꯦꯟꯗꯒꯤ ꯄꯥꯏꯊꯔꯛꯄ ꯂꯩꯔꯦꯝꯕꯤ ꯑꯃꯅ ꯀꯣꯜꯂꯛꯄꯗꯣ ꯁꯤꯒꯤ ꯑꯣꯏꯔꯖꯥꯠꯂ ꯇꯥꯅꯤ ꯃꯥꯏꯆꯥꯟ ꯅꯪ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯌꯣ ꯑꯩ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯌꯣ ꯇꯥꯅꯤ ꯃꯥꯏꯆꯥꯟ ꯅꯪ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯕ ꯍꯦꯔꯥ ꯁꯤꯔꯗꯤ ꯑꯩ ꯍꯔꯥꯎꯕꯅ ꯀꯤꯕ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯍꯣꯏ ꯇꯧꯅꯤ ꯂꯨꯅ ꯇꯧꯅꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯅꯅꯦ ꯂꯨꯅ ꯇꯧꯕꯗꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯅꯠꯇꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯒꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯌꯣ ꯍꯥ ꯍꯣꯏ ꯄꯥꯏꯔꯦ ꯑꯗꯨꯒ ꯀꯩꯗꯧꯗꯣꯏꯅꯣ ꯏꯆꯜꯂꯩꯅ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯗꯤ ꯀꯩꯗꯧꯒꯦ ꯁꯤ ꯑꯩꯕꯨ ꯄꯨꯔꯣ ꯇꯥꯅꯤ ꯃꯥꯏꯆꯥꯟꯒꯤ ꯌꯨꯝ ꯇꯥꯅ ꯍꯣꯏꯅꯦ ꯄꯥꯈꯪꯁꯤ ꯀꯨꯏꯅ ꯑꯣꯏꯃꯜꯂꯛꯇꯅ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯂꯥꯎꯋꯦ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯂꯔꯣꯏ ꯅꯤꯃꯥꯏꯆꯥꯟꯅ ꯂꯩꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯔꯝꯃꯤ ꯅꯤꯃꯥꯏꯆꯥꯟꯒꯤ ꯃꯃꯥꯗꯤ ꯀꯤꯗꯣꯏꯔꯥ ꯍꯔꯥꯎꯗꯣꯏꯔꯥ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯎꯁꯤ ꯈꯪꯍꯧꯗꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯇꯥꯟꯅꯔꯛꯄꯗꯒꯤ ꯂꯩꯅꯥꯒꯤ ꯃꯄꯥꯅ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯍꯦꯃꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯂꯩꯅꯥ ꯃꯄꯥꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯅꯤꯃꯥꯏꯆꯥꯟꯅ ꯂꯩꯅꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯇꯧꯕꯤꯕꯗꯨꯅ ꯂꯩꯅꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯤꯃꯥꯏꯆꯥꯟꯅ ꯂꯩꯅꯥꯕꯨ ꯂꯨꯅ ꯇꯧꯕ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯧ
ꯅꯪꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣꯅꯦ ꯅꯤꯃꯥꯏꯆꯥꯅ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤ ꯀꯩꯊꯦꯜ ꯆꯠꯊꯣꯛꯂꯨꯔꯁꯤꯅꯦ ꯂꯣꯏꯔꯦ ꯏꯃꯥ ꯁꯤꯒꯤ ꯐꯤꯁꯦ ꯏꯟꯕ ꯐꯖꯕ꯭ꯔꯥ ꯀꯔꯤꯒꯤ ꯐꯖꯗꯅꯤ ꯏꯃꯧꯗꯗꯤꯅꯦ ꯏꯐꯥꯗ ꯐꯖꯩ ꯏꯄꯛꯇ ꯄꯛꯆꯩ ꯃꯤꯅ ꯊꯤꯔꯦ ꯍꯥꯏꯔꯤ ꯐꯤꯗꯣ ꯏꯃꯧꯅꯕꯨ ꯏꯜꯂꯕ ꯑꯗꯨꯝ ꯐꯖꯔꯦ ꯏꯃꯧꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯌꯥꯝ ꯊꯥꯒꯠꯂꯛꯀꯅꯨ ꯑꯩ ꯄꯥꯈꯠꯂꯤ ꯏꯃꯥ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯧꯗ ꯂꯨꯅ ꯇꯧꯗꯅ ꯃꯤꯒꯤ ꯃꯃꯧꯗ ꯆꯠꯂꯒ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯅꯣ ꯏꯃꯧꯕꯨ ꯏꯃꯥꯒ ꯇꯥꯅꯤꯃꯥꯏꯆꯥꯟꯒꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯕꯗꯅꯦ ꯑꯩ ꯏꯃꯥꯒ ꯇꯥꯅꯤꯃꯥꯏꯆꯥꯟꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯒꯤ ꯀꯥꯏꯅꯔꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯈꯟꯕꯗꯅꯤ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯤ ꯀꯔꯤꯒꯤ ꯏꯃꯧ ꯑꯩꯈꯣꯏꯒ ꯀꯥꯏꯅꯗꯣꯏꯅꯣ ꯏꯃꯧꯗꯤꯅꯦ ꯁꯨꯛꯀꯥꯏ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯏꯃꯥꯅꯅꯦ ꯆꯦꯠꯅ ꯀꯣꯜꯂꯒ ꯑꯗꯨꯝ ꯊꯝꯗꯣꯏꯅꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯑꯩ ꯊꯥꯗꯣꯛꯂꯒ ꯏꯃꯥꯒ ꯇꯥꯅꯤꯃꯥꯏꯆꯥꯟꯒ ꯆꯠꯈꯤꯅꯨꯀꯣ 이해 ꯀꯔꯤꯒꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ ꯏꯃꯧꯕꯣ ꯂꯥꯛꯑꯣ ꯏꯃꯥ ꯀꯣꯟꯒꯦ ꯏꯃꯧꯁꯦ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ 이마ꯗꯤ ꯑꯩꯁꯨ 이마 ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯤ 이마 ꯀꯩꯊꯦꯜ ꯆꯠꯂꯁꯤꯔꯥ ꯍꯣꯏꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯀꯣꯟꯊꯣꯡꯁꯦ 이마 ꯂꯣꯟꯁꯤꯜꯂꯝꯒꯦꯀꯣ ꯂꯩꯅꯥꯒ ꯃꯅꯦꯝꯄꯣꯛꯀ ꯀꯩꯊꯦꯜꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯠꯄꯗꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯌꯦꯡꯅꯔꯝꯃꯤ ꯂꯩꯅꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯨꯔꯥꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯕꯨ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯩꯅꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯆꯥꯛꯁꯪꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯍꯧ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯃꯤꯠꯁꯤ ꯄꯥꯡꯉꯨꯅꯦ ꯅꯪꯕꯣ 이모시니 밑방주시고 그녀를 예쁘시고 네 말자한테고 할라키로 이러면서나 아이디가 많이 떠오냐 하이 마오 밑방구니는 뭐 감동이 떠오르시냐 윰로나 먹기 먹으면 이놈자 그대로게 이놈자 모시디 그대로 레이나 아이네 인콜더기 까락바다 이모는 비세 짝상지다 숨는 레이라미네 떠오르세 니마이자수 할락지 이모지 그대로도 강진에 떠오르시고 이놈자 미임다 거울게고 그시 떠오르다 마사세 와이상다버기 와만나라 또 뭐 이런 거니 뱀마 카라투나 미 카라 거울오네 낭뭐 헤이 아이 아마이비 거울게 윰로나버기 먹두나 이놈자 아이 안강 타라가 홀라게 이놈자 먹이 문학다 좀 레요 니마이산수 거울루라게 윰로나비 먹어두나 미콤두나 뿌락람미 ꯑꯗꯨꯒ ꯂꯩꯅꯥꯕꯨ ꯐꯃꯨꯡꯗ ꯊꯥꯡꯖꯤꯡꯗꯨꯅ ꯑꯃꯥꯏꯕꯤ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ ꯂꯩꯅꯥ ꯒ꯭ꯌꯥꯟꯕꯨꯗꯤ ꯇꯥꯔꯦꯕꯨ ꯃꯥꯕꯨ ꯌꯦꯡꯂꯤꯕꯤ ꯑꯃꯥꯏꯕꯤꯗꯨꯗꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯋꯥꯃꯟꯗꯅ ꯋꯥꯟꯊꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦꯅꯦ ꯑꯉꯥꯡꯕꯨꯗꯤ ꯊꯥꯈꯤꯕꯅꯤ ꯍꯜꯂꯛꯂꯗꯤ ꯐꯗꯧꯕꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯅꯦ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦꯅꯦ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯁꯤ ꯏꯅꯦ ꯏꯃꯧ ꯅꯨꯄꯤꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯇꯧꯔꯣꯏꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯥꯈꯠꯂꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯕ ꯍꯥꯏꯔꯕꯁꯨ ꯋꯥꯗꯧ ꯋꯥꯅꯤ ꯃꯨꯟꯅ ꯇꯥꯎ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕꯁꯦ ꯉꯜꯂꯤꯀꯥꯟꯗ ꯈꯪꯂꯝꯂꯕꯗꯤ ꯐꯗꯧꯕꯅꯤ ꯑꯩꯅ ꯂꯥꯌꯦꯡꯕꯗ ꯂꯥꯏꯅ ꯐꯍꯟꯕꯁꯨ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ खरा थेंख्रा मालेको इनेना हाइबिरिबो आसिबु मसिबु करिनो अमुक्ता आइबु ज्ञान ताहन सेसी हाइरगे नमौ नुपीसे खरा लुना तौबियो माना पाम्बा चानिंगबा पिजौ मागी पुंसि तेलुना तमलमेने माना लैगे लैरबदा था अहुम मरिसि मंगाइने माना नारिबा नाबसे युमदा पलहैदबा अनाबदुनिने करि हाइबैने 이마니 망자리다나 까리노 아이기 먹는 날이보다 사시보 아이보 까리 오이러시기니 아이보 깝까누니히 머우세 따한바 강한바 야부나 띠네 따크라바디 타우 후마리세 여우라로이네 이세 피시나네 나비도 떼투네 아도 아이네 셈람리비 닥세 아육 농til 쌍나나 피터 아두가네 라이 쿠라무고 낭 아이나 ꯀꯩꯁꯨ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ
ꯂꯥꯏ ꯃꯥꯅꯗꯤ ꯂꯣꯏꯅ ꯇꯧꯕ ꯉꯝꯕꯅꯤꯀꯣ ꯑꯩ ꯆꯠꯂꯦ ꯑꯃꯥꯏꯕꯤꯒ ꯃꯃꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯩꯅꯥꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯅꯤꯃꯥꯏꯁꯥꯟꯁꯨ ꯊꯕꯛ ꯍꯜꯂꯛꯄ ꯃꯄꯥ ꯆꯥꯅꯕꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏ ꯑꯍꯨꯝꯃꯛ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯠꯁꯤꯟꯅꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯣꯛꯇꯨꯅ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯃꯥꯏꯁꯥꯟ ꯂꯩꯅꯥꯕꯨ ꯊꯅꯝꯗꯨꯅ ꯊꯕꯛ ꯆꯠꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯇꯥ ꯅꯤꯃꯥꯏꯁꯥꯟꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯕꯁꯤꯅ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ ꯊꯕꯛꯄꯨ ꯁꯨꯝ ꯁꯨꯔꯒ ꯂꯩꯒꯗ꯭ꯔꯣ ꯑꯩꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯃꯤ ꯑꯣꯏꯅ ꯅꯦꯊꯣꯛꯅꯕꯅꯤ ꯁꯤꯅꯁꯨ ꯐꯔꯦꯅ ꯈꯜꯂꯕ ꯏꯕꯥꯅꯤꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯃꯤꯟꯅ ꯐꯪꯒꯅꯤ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯔꯁꯨ ꯌꯥꯔꯅꯤ ꯏꯃꯥꯒ ꯈꯪꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯒꯅꯤ ꯑꯗꯨ ꯅꯪꯕꯨ ꯑꯩ ꯊꯕꯛ ꯆꯠꯍꯟꯅꯤꯡꯉꯤꯔꯣ ꯆꯠꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯇꯨ ꯑꯗꯨ ꯈꯪꯗꯅꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ ꯇꯥꯅꯤ ꯃꯥꯏꯆꯥꯠ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯐꯅꯌꯥꯝꯅ ꯍꯜꯂꯁꯨ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯐꯪꯖꯕꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯁꯦꯡꯉꯕ꯭ꯔꯅꯦ ꯁꯦꯡꯉꯤ ꯊꯥꯖꯗ꯭ꯔꯒ ꯋꯥꯁꯛꯎꯔꯥ ꯀꯔꯤꯒꯤ ꯋꯥꯁꯛꯇꯣꯏꯅꯣ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯑꯗꯨꯗꯤ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯤꯡꯉꯤ ꯉꯁꯤꯗꯩꯗꯤ ꯑꯩꯅ ꯆꯥꯛꯁꯦ ꯑꯗꯨꯝ ꯊꯣꯡꯉꯗꯣꯏꯅꯤ ꯌꯥꯔꯣꯏ ꯑꯩꯅ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯒ ꯏꯃꯥꯒ ꯅꯪꯅ ꯄꯥꯝꯕ ꯏꯟꯁꯥꯡꯁꯤꯡꯗꯣ ꯍꯥꯎꯅ ꯄꯤꯖꯔꯝꯗꯣꯏꯅꯤ ꯀꯨꯏꯅ ꯄꯤꯖꯔꯝꯗꯣꯏꯅꯤꯗꯤ ꯅꯪ ꯑꯩ ꯊꯥꯗꯣꯛꯂꯒ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩ ꯃꯤꯠ ꯄꯥꯡꯉꯝꯗ꯭ꯔꯕꯗꯤ ꯂꯩꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯑꯩꯅ ꯂꯛꯅꯔꯒ ꯀꯞꯄꯤ ꯃꯥꯜꯂꯤ ꯇꯥꯅꯤ ꯃꯥꯏꯆꯥꯟꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝ ꯐꯥꯒꯤꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯂꯩꯅꯥ ꯑꯩ ꯍꯧꯖꯤꯛ ꯁꯤꯗꯣꯛꯈꯤꯁꯅꯤ ꯍꯦꯟꯅ ꯂꯩꯅꯥꯅ ꯅꯤꯃꯥꯏꯁꯥꯟꯒꯤ ꯃꯃꯥꯏꯗ ꯑꯣꯏꯅꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯝꯃꯤ ꯍꯧꯁꯅꯨ ꯁꯤꯗꯣꯛꯆꯈꯤꯅꯤ ꯀꯥꯏꯅ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯍꯥꯏꯌꯣ ꯀꯩ ꯋꯥꯅꯣ ꯂꯩꯅꯥ ꯑꯩꯒꯤ ꯏꯇꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯅꯔꯒ ꯆꯥꯛ ꯆꯔꯥ ꯑꯃꯃꯝ ꯆꯥꯃꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯌꯨꯝꯗꯁꯨ ꯆꯠꯇꯨꯅ ꯏꯃꯥ ꯄꯥꯕ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯤꯅ ꯀꯣꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯂꯥꯎꯁꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯇꯥꯁꯤꯡꯗꯨꯒꯤ ꯃꯌꯨꯝꯗꯅꯦ ꯍꯦꯛꯇ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯅꯤꯃꯥꯏꯁꯥꯟꯅ ꯂꯩꯅꯥꯕꯨ ꯄꯨꯗꯨꯅ ꯃꯇꯥꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯃꯇꯥꯁꯤꯡꯗꯨꯁꯨ ꯂꯩꯅꯥꯒꯤ ꯆꯝꯖꯕ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯂꯩꯅꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯇꯨꯅ ꯃꯣꯏ ꯄꯨꯟꯅ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯀꯧꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯃꯄꯥꯗꯤ ꯌꯥꯔꯛꯂꯝꯗꯦ ꯊꯃꯣꯏꯗ ꯃꯆꯥ ꯅꯨꯡꯁꯤꯖꯔꯕꯁꯨ ꯃꯄꯥꯟꯊꯣꯡꯗꯗꯤ ꯍꯥꯏꯗꯣꯛꯈꯤ ꯋꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯗꯧꯔꯤ ꯃꯇꯥꯒꯨꯝꯅ ꯂꯩꯈꯤꯔꯝꯃꯤ ꯅꯤꯃꯥꯏꯁꯥꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯇꯨꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅꯗꯤ ꯅꯤꯃꯥꯏꯁꯥꯟꯅ ꯂꯩꯅꯥ ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯗꯣꯛꯄꯗꯒꯤ ꯌꯥꯔꯛꯂꯝꯃꯤ ꯅꯤꯃꯥꯏꯁꯥꯟꯅ ꯂꯩꯅꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯁꯦ ꯅꯪ ꯇꯥꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯅꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯌꯦꯡ ꯌꯨꯝ ꯉꯟꯇꯥꯅꯦ ꯂꯥꯎꯅ ꯍꯥꯏꯔꯛꯏꯕ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯔꯣ ꯍꯣꯏ ꯅꯪꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡꯗꯣ ꯊꯣꯡꯂꯝꯂꯒꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯃꯥꯒ ꯄꯥꯕ ꯏꯕꯨꯡꯉꯣꯒꯗꯣ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯁꯤ ꯍꯥꯏ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯋꯥꯁꯛꯎꯔꯥ ꯋꯥꯁꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯍꯤꯡꯁꯤꯃ ꯂꯩꯅꯥ ꯅꯤꯃꯥꯏꯁꯥꯟꯒꯤ ꯃꯇꯝꯕꯥꯛꯇ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯀꯣꯟꯗꯨꯅ ꯇꯨꯝꯈ꯭ꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯂꯩꯅꯥ ꯅꯤꯃꯥꯏꯁꯥꯟꯒꯤ ꯃꯇꯝꯕꯥꯛꯇꯒꯤ ꯃꯤꯀꯞ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ ꯅꯤꯃꯥꯏꯁꯥꯟ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯂꯩꯅꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯄꯗꯨ ꯇꯥꯕꯗ ꯃꯃꯥꯁꯨ ꯈꯪꯂꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯂꯩꯅꯥ ꯅꯪ ꯄꯦꯟꯅ ꯑꯩꯒꯤ ꯇꯝꯕꯥꯛꯁꯤꯗ ꯇꯨꯝꯃꯨꯀꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯒꯦꯀꯣ ꯂꯩꯅꯥ ꯅꯪ 이마 영화래 영화래 이마기 붕어 땅값 누워 이마우 눈빛에 tumma kainaniya ng mo. Imagi imaw nung sibi, pangukid ako, imaw nagse. Helay! Imaw nung bisi among tanihingan piyo ka pa, imaw gimahuta. Mama ay gitaway suway na lang piyo. Mama ay way na lang piyo.
ꯃꯃꯥꯒ ꯅꯤꯃꯥꯏꯁꯥꯟꯒꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯌꯨꯝꯂꯣꯟꯅꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯆꯪꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝꯕ ꯂꯣꯏꯅ ꯂꯥꯛꯅꯔꯛꯂꯤ꯫ ꯂꯩꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯒ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯃꯥꯏꯁꯥꯟ ꯍꯥꯏꯖꯕꯗꯒꯤ ꯂꯩꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯃꯄꯥ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯩꯅꯥꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯑꯃꯒ ꯃꯄꯥꯅ ꯊꯣꯡꯕꯤꯗꯨꯅ ꯂꯩꯅꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ, ꯆꯌꯣꯜ ꯀꯌꯥ ꯁꯨꯈ꯭ꯔꯦ, ꯊꯥꯗꯒꯤ ꯆꯍꯤ ꯀꯌꯥ ꯑꯃꯁꯨ ꯁꯨꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯁꯥꯟꯒꯤ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯃꯥꯏꯁꯥꯟꯗꯤ ꯍꯟꯅꯨꯔꯕ ꯐꯥꯎꯕ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯂꯩꯅꯥꯒꯤ ꯃꯣꯡꯐꯝꯗꯨꯗ ꯀꯣꯟꯗꯨꯅ ꯍꯤꯞꯇꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫